Security force na section dabadagi kuki terrorist singna nongmai kaptharakibani haina UCM gi president YK Direna pangthokkhre wapamasing asi UCM gi chahi 15 mapung pharakpaga mari leinana chahi ama chupna pangthokadaba silver jubilee ga mari leinana ngasi hotel Imphal gi sangai hall da pangthokiba Manipur crisis and beyond the way forward a futuristic exercise haiba hiram asida nongmagi oiba khananeinabagi thorumda mari leinana YK Direna pangthokibani mahakna makhatana pangthokibada state asida tangdu leitaba Hanjilaknabagi damak IDP sing mayumda hanjinba honaringai tanza asida haukiba December tang 13 numidang kuki kulai paiba singna torbungda bom yauna nongmai kapsilaktuna khunja singda aki akhang pokhalakhiba adu aikhoigi khunai asida tangdu leitaba punsirol ama hingnaba honabada kanglup kharagi miyoi kharana madubu thugaina honaraklabasu aikhoina isagi yumda chongboda malemda leiriba furup amatana thingbagi hak leite IDP sing mayumda hanjinaba honabada UCM nasu achoba thodang logani loinana Churachandpur district ka tainariba torbung amasung pabakchau ikhaigi area singda central force amadi state force na Kurak hangdana leiriba mafam asidagi meter chamaromgi mafamdagi tongan-tonganba sophisticated gun amadi bomb yauna kuki khulai paiba singna kapsilaktuna micham yamda kihan khanganba pohalakpa pau mafam aduda leiriba security force singna makhoigi mathakta action ama fawba lokhatpa ngamdaba haibasi yamna laibak thibani maram aduna hariba jurisdiction asida deploy tawriba security forcing asina section dabadagi damak India ki Home Minister na makhoi sing asigi mathakta chapchaba disciplinary action lokhatkadabani haina phongtoki khana neinabagi thorum aduda United Committee Manipur ki President YK Diren MU gi School of Environment and Science ki Promer Din Professor W Navakumar na mathang sitna athoiba mithungnen oina saruk yakhibaga loinana tongan ba intelligence singsu speaker oina saruk yaki Tauri ba policy ngarang nahan dasu koi torbungda koi nongmai kapsilakpagi kai gilayo posi koi goi mai kai da gidi masi ai koi gi hunai si ta tangdu lai ta ko siro lo me hinna bo na banda madu bu thugai na ko na ri ba kang kur khang ki nioi khara kakna madu koi gi interest tu da torpani madu na madu koi na kai bu umcha thiningai leite maram di ai koi nei koi gi yumda sang na bona bada iramda hanjana bona bada pithribi da lai ba kang furu mata na singba ngamoya ba se United Committee Manipur da paujabani